Gaza gi hospital da pokhaibada mi cha kaya sikre militant sing rocket kapada soibani haiba confirm tawre Gaza city da leiba Al Ahli hospital da sakti leina pokhaibagi thogdok ta mi cha kaya sikre thogdok aduna maram moiduna Middle East sinbathungna Israel gi mayok ta akanba protest tawkhre adubu Israeli military na thadokba video amade atai khudam kaya da thogdok adu Israel gi air strike natte adubu Gaza da base tawba Islamic Jihad terrorist group na rocket launch tawbada soibadagi hospital da panbani haiba confirm tawkhre haire mi kaya marum sibagi yamna nungaitaba thogdok thoglibase United States ki president Joe Biden na Israel da leiringai talaktane maksi Jordan gi capital amanda muksatuna Jordan gi ningthau Abdullah Anisuba Egypt ki president Abdel Fattah al-Sisi amasung Palestinian Authority PA gi president Mahmoud Abbas ka unana ba thaurang tawkhibane adubu hospital da pokhaibagi thogdok asina maram oiduna mahausa American president singa unaba yamna pamba US ki marup sing asina amanda pangthokadaba meeting cancel tawkhre Gaza da militant group Hamas ke health ministry na phongdokhiba matungin na hospital da pokhaiba do Israel gi air strike ni amasung maduda mi chamngarom sikre haire thogdok asigi chapchaba ma khangdringai da hanadagi yengthibagi thamoi leiba maramna muslim leiba kaya na Israel da charge tawkhi amasung Middle East ki mafam kaya da Muslim singna paksan na irang hauke West Bank tasu Palestinian kaya na irang hauduna Israel ge war crime thingbangam de haina Palestinian police ka khuthok na khe Israel Defense Forces IDF ki oina de social media da second kuntra gi video ma thadok tuna thogdok adu Israel gi air strike na thogan banatte militant singna rocket ka pada soibada ge thoki bani haina phongdok khe social media X ta IDF na thagalakpa video adu da tongan ba angle dagi loba shot sing yaukhe Islamic Jihad na rocket launch tawbada soibada ge Al Ahli hospital da pankhibani haina phongdokhe Gaza da base tawba Hamas Islamic Jihad amasung atay militant sing na Israel na khut halakpa ngamdana ba school hospital amade atay public property sing asigi manakta mosque manungda makhoi rocket ammunition pairaga thami amasung madudagi attack tawroi haibase ikhang khangnaraba wafam oire adubu Islamic Jihad na makhoi rocket na hospital da panbani haiba wafam reject tawraduna public property singbu military ge hiram da sizinadi haina phongdokhe IDF ki spokesperson Rear Admiral Daniel Hagari na press conference amada phongdokhiba matungin na pokhaibagi thogdok thokiba Gaza gi hospital da nongthaktagi missile natraga bomb taslaktuna pokhaibagi kom amata udaba structure kaidaba kaya aduna air strike natte haibage khudamni haina phongdokhe kom tawba leite wall sing kaide masina parking area da pokhaikhiba do nongthaktagi thadarakpa natte haibadu takle aikhoina aerial footage yengsinbada hospital da hakthengna pankhiba leite haiba confirm tawre haina Hagari na haikhe IDF ki trajectory yengsinba matamda hospital ga naknaba maphamdagi rocket sing kapthoroki haiba khangki amasung rocket na paibagi lambi adu tenba maramna propellant rocket ki thawadu uba phangki haina Hagari na haikhe nga numidang pung 3 minute yangkai mapan satpada hospital gi manakda leiba cemetery amadage Islamic Jihad na rocket tararom kapthorokhe madugi pungpham adumakta da Gaza city da leiba hospital da pokhaibagi thogdok thoki aina spokesperson asina haikhe terrorist singi marakta wari sanabada rocket kapada soiba amasung hospital gi matang da panba takhe IDF ki mafam da maduge intelligence ki paulei haina Hagari na haikhe CNN gi report amadasu terrorist anina wari sanaba amasung maduda hospital gi manakta leiba cemetery dage rocket kapagi wafam haikhe wari sanabadu da terrorist amana bom maset singdu Israel gi mande local gi mali haina haibasu taki haire Hamas militant group na thogdok adu Islamic Jihad na rocket kapada soibadagi thokibani haibase chapchana khanglibane adubu makhoina Israel da tainanaba media campaign tawkhe makhoina asiba masing phauba henjinna haijin ki aina Daniel Hagari na haikhe militant sing na rocket kapada Israel da yaudaduna Gaza da dumak tasinbagi thogdok se yamna toina thokpa amane handaki lan asidasu rocket chamri ga yangkhai romde target yaudaduna Gaza gi manungda dumak tasin ki haina Hagari na haikhe